Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau COVID second wave ki yenglaga miyamna makhata na seksinaba Mukhyamantri N Biren na appeal tauri Pradhanmantri Narendra Modi gi Pariksha Pe Charcha gi marisuba edition ngasi numidang pangthoklagani amasung Kerala Tamil Nadu Puducherry Assam amadi Nongchu Bengal gi Bidhan Sabha mikhal singda ngarang santi oina vote hadanakhi Leibak asida COVID-19 gi laisat amuk hana sandorakliba sigi yenglaga section bawatpagi thawong sing tokpinaba haijari tangai fadaba section thorang sing ngakna satpaga loinana sahi nifu manga gi mathakta leiba miyoi khudingmak sungsoi soidana vaccine kapthokpiyo yumdagi hek sathokpada face mask upiyo mi amaga gi marakta phut taruk lapna leibiyo maimit amadi khusa toina hamdoktuna tarutana na thambiyo haujek mapung oiba pau Mukhyamantri Nongthombam Biren na hairi COVID-19 gi second wave yamna khudong thiningai oiri atai raija singda anoba positive case amasung mi sibagi sang hengelakli Imphal gi Kaisampata leiba BJP gi office ta thorom ama yawba lakpada COVID-19 gi phibam gi matangda paumi sing hangbada Sri Biren na hai leiba ki atai maphamdagi Manipur na yamna mangjauna na section thorang lokhatkibani haujiksu makhata na section batangai phadri numit kharani gi mamangdagi Imphal gi airport ta leiba atai raija singdagi lakpa passenger sing COVID-19 test tawba haukhre Masigi mathakta Manipur gi maru oiba lambi oiriba Jiribam amasung Mau Gate tasu screening tawbagi thabak makhata na satharagani Mukhyamantri na hai nongmanini asida COVID-19 gi anoba SOP ama thoklagani miyamna hanadagi lokharakliba section thorang sing makhata na ngakna satpinaba amasung COVID vaccine kapthokpinaba Mukhyamantri na appeal tauri Manipur da haukiba pung kunmari da punna sample lising ama chama kunthra manga test tawbagi manungda miyoi taret positive oiba thengnakhi masi tharaga raija sida positive oiba punba masing lising kunmapan jamari kunthra manga sure naba phaba punba masing lising kunipan samapan merfudranipan sure naba phabagi sangna sada merfudranipan dasmik manga amani haujik active case homphum doi leiri School mahiroi singi damak sarkarna paikhalakpa singthaningai oiba thorang ama oina Manipur da sem saba school uniform ngarang dagi Imphal gi Pauna International Market ta leiba Panthoibi Emporium da phanghanba hore Manipur Handloom and Handicrafts Development Corporation Limited na sinduna school uniform set amada lupa sani marfudara mangada ahongba mamalda phanghalle school uniform gi outlet adu corporation asigi chairman Sagol Sem Asawbana ngarang mafam adu da pangthokpa thorom amada hawdokhi Sri Asawbana hai lairaba imung singna school uniform leibada sel yamna tingbagi awaba leiramba adu khongthang asina sauna kanaba piragani thoramdu da saruk yakhiba corporation asigi managing director K Lamli ka maina hai raija sida lasing thabagi thabak paikhatuna phisabi singda ahongba mamalda lang phanghnaba thabak paikhatpa hore thoramdu da saruk yakhiba corporation asigi general manager E Jiten Singh na hai mapandagi pusilakpa school uniform sing leibada sel yamna sading tawbagi mahutta Iramdam da sajaba mamal suhongba amadi magunsu leiba school uniform sing leiduna sizinabiyo masina sel sading tawbagi sang hantahanbaga loinana iramdam gi pothok sing bupungning thogatpada sauna mateng oigani Bharatiya Janata Party BJP lingkhat ki bagi nifumathoi suba kumon thoram ngarang paksana pangthokhi Imphal da leiba BJP gi office ta pangthokpa kumon thoram da saruk yaraduna Mukhyamantri Nongthombam Biren hai maribak maramdam bunungsiba amadi Miyoi babu nungsibagi wakhalonda kathokpaga loinana dol asigi lusingbasingna thabak tawrakpagi mahaina ngasidi BJP asi malemgi khwaidagi chawba amasung sakti leiba rajniti dol ama oire dol asigi tongan-tonganba mandal singdasu palan thoram asi paksana pangthokhi BJP sekmai mandal na sinduna khulkhulda pangthokiba kumon thoramda MLA S Dingo na hai BJP asi khwaidagi thaksi khasi leiba dol ama oiba maramna malemgi khwaidagi chawba rajniti dol ama oiba ngamli BJP na luchingba raijagi lengak na sakha tharangi thabak kya lepa leitana paikhalakpadagi Mukhyamantri N Biren gi thausil thaurang sing bumiyamna nongmangi saugatpa hengelakli Raija Sarkar amasung khongjang changsiliba achumgi kangbugi ngarang pangthokiba mifamna achumgi phajangkiba miyoi sing sarkarna thadoraklabadi makhoigi khongjang khudaktagi handokpa haina yanakhre Imphal da leiba raijagi water resources mantri letpau hawkipi quarter da ngarang pangthokiba mifamda Raija Sarkar amasung achumgi makha taba mifam ngasi nungthil pung marida
amuk hana pangthoktuna ADC Mikhal gi matangda khananaba yanakhi Mahiroi singgi oiba career guidance amasung counseling gi thoram ama ngarang None jila gi Longmai 3 community hall da pangthokre Longmai students union na sinba thoram aduda jila asigi SP Ningsem Basum Tarasuba Assam Rifles gi major KR Joshi SDO Hausong amasung district leprosy officer None na resource person oina wangangki Pradhan Mantri Narendra Modi na Mahiroi sing makoi gi mama mapa amasung oja singa parikya gi maramda wari sanabagi thoram Pariksha pe sarsa gi mari sube edition ngasi numidang pung 3 ta pangthoklagani ahanbo oina thoramasi COVID-19 gi protocol ngaktuna virtual oina pangthokani Pradhan Mantri gi pariksha pe sarsa thoramda Manipur gi tongan school dagi lakwa mahiroi 19 saruk yagani thoramasi da saruk yagadaba Kendra Vidyalaya number 1 Lamphel Pata class 12 tamlibi mahiroi antara naurem na hai Pradhan Mantri gi pariksha pe sarsa thoramda saruk yaba phangba haibasi laibak phabani ngasi numidang pung 3 tagi pariksha pe sarsa gi thoram live oina sandokadabana maram oiduna ngasi numidang pung 3 makhai gi Manipuri Pau FM sangai channel khakta da sandoklagani pau gi marak thatna tenba break ama Miyamda nungairaba paujel Imphal airport kanaknana Khabam Bamdiar amasung Maitramda Panthoibi Constructions Private Limited na paikat chariba flat bila amadi row house tanipa nifu mari gidamak booking haujaragani masigidamak April tang 12 da exhibition ama pangthok chagani haina torombadu yaithok charaga lakleba April gi tang 12 gi ayuk pung 10 makhai da Imphal hotel gi Shanghai hall da exhibition adu pangthok charagani exhibition nimita booking tawbiba miyoi singda special discount pijagani Flat singasi araiba mong dalai biyana bagidamak special loan ki khudong shabasu thamjari. Paugjen jariba Panthoibi Constructions Private Limited, a sister company of Panthoibi Housing Finance Company Limited, Taurang Mamlaikai Uripok, Imphal. Tabiriba pawase akaswani Imphal dagini. Tangkak amakhakta da pangthok liba Kerala, Tamil Nadu amasung Puducherry Vidhan Sabha amadi Assam amasung Nongsu Bengal gi ahum suba tangkak ki vote ngarang santi oina thadana khre. Tamil Nadu gi Kanyakumari amasung Kerala gi Malapuram Lok Sabha seat ki marak ki Mikhal gi vote su ngarang thadana khi Assam da vote thada bagi sang sada marfudram humbudra mapan Kerala da humbudra Puducherry da humbudra nipan Tamil Nadu da humdoi gi mathakta amasung Nongsu Bengal da humbudra nipan gi sang da vote thadana khi Imphal da ngasi phongba pause singi maroiba pausingi damak haujik Maibam Dwijamani leire Dwijamani Thagasari Nganthoi BJP ki Nifumathoi Suba Foundation de pangtokhiba atsumgi total shutdown na sengi district singda sauna akaiba pikre haiba waron drugs ki matang da congress na takat ki ba pauna Imphal ngasi phongba pause singi maroiba pawaina phongdari BJP ki foundation de gi thoromda minister amate yaukhidre haiba paw sanali bakta ahan headline tawduna phongli Leingak ta miyamna thajaba thambiri haiba si minister gi wafam Sangai Express Manipuri da ahan headline tawri Nationalism Human Resource kidamak thabak torukpadagi Malayamda BJP khwaidagi chawba political party oirakli haiba si minister na phungdokiba wafam Isel Express da ahan headline tawduna phongli Adsumgi leader sing phajilubadagi singi jila singda total shutdown tawki haiba paw Sangai Express English da ahan headline tawduna phongli Adsumgi shutdown na singi jila singi mausagi punsida sauna akaiba piki haibasuna People's Chronicle da ahan headline tawri Pawasi Imphal Free Press da su ahan headline tawduna phongli Singi district singda adsumna sathagiba emergency ban adu government ka wari sanabada handokna ba phirep lawkhre haibasuna pongnaphamda ahan headline tawri Drug lalonba da senaba minister MLA amadi police officer sing senaba leibana case khudingmak CBI natraga NIA da sinagadabani haiba congress ki wafam ireibakta ahan headline tawduna phongli Waron drugs ki campaign ki matang da congress na wahang kaya hanglakli haiba paw Manipur Mail da ahan headline tawri Drug crime da senaba MLA minister police officer sing miyam da khangan gadabani haiba congress na phungdoki wafam huyelan paw da ani sub headline tawri Ngasi Jenims ki employees sing join mass resignation gi CAPC na ba phirep lawkhre haiba paw ma naharol gi thawdang da ahan headline tawduna phongli Jenims ta sangsiliba makal khudingmaki strike kudaktagi athingba thamle haiba special secretary home gi wafam amasu ahan headline gi box item da masu sanduna phongli Jenims ki staff sing asi resign tawrgani haiba paw Manipur Mail gi ahan balamai da phongli Nganthoi Thagasari Dwijamani loisilakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khusa amadi mai mi tarutanana thamba haiba samba thawang ahum asingak na chatpinaba amuk hana ningsingjari aroibada maroiba paw amuk
कोविड सेकेंड वेव की येंगलगा मियामना मखाताना सेक्शनबा मुख्यमंत्री एन बीरेन अपील तौरी प्रधानमंत्री नरेंद्र मोदी की परीक्षा पे चर्चा की मरीसुब एडिशन असि नुमिदांग पांगथोकलगनी अमसुंग केरला तमिलनाडु पुदुचेरी असम अमदि नोंगसु बेंगोल की विधानसभा मिखलसिंगदा ngarang शांति ओइना भोट थादनखि पाउ लोइजरे।